ꯈꯦꯇ꯭ꯔꯤ ꯂꯩꯀꯥꯏꯒꯤ ꯑꯣꯗꯤꯇꯣꯔꯤꯌꯝꯗ ꯉꯁꯤ YMCAꯅ ꯍꯧꯖꯔꯒ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟꯅꯥꯎꯁꯤꯡ ꯂꯥꯛꯄꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯩ ꯏꯁꯥꯃꯛ ꯔꯣꯁꯟ ꯌꯣꯝ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯥꯏꯀꯩꯗꯒꯤ ꯏꯀꯥꯏꯕ ꯐꯣꯡꯗꯣꯛꯆꯔꯤ ꯑꯃꯁꯨꯡ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯃꯦꯇ꯭ꯔꯤꯛꯇ HSLCꯗ ꯐꯖꯕ ꯔꯤꯖꯜ ꯄꯨꯔꯛꯇꯨꯅ ꯑꯩꯈꯣꯏ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯃꯥꯏ ꯄꯨꯔꯛꯏꯕ ꯑꯩꯈꯣꯏ ꯏꯅꯥꯎ ꯑꯃꯁꯨꯡ ꯏꯆꯟꯕꯨꯁꯨ ꯑꯩꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯨꯒ ꯁꯔꯨꯛ ꯌꯥꯕꯤꯅꯕꯒꯤ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯕꯗ ꯌꯦꯡꯕꯤꯔꯛꯇꯨꯅ ꯁꯔꯨꯛ ꯌꯥꯕꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯄꯦꯔꯦꯟꯁꯇꯁꯨ ꯑꯩ ꯑꯃꯨꯛꯀ ꯍꯟꯅ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯁꯣꯟꯗ ꯂꯩꯔꯤꯕ ꯏꯆꯟ ꯑꯍꯨꯝꯗꯨꯁꯨ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯅꯣꯏꯁꯨ ꯃꯤꯇꯤꯡꯁꯤꯗ ꯁꯔꯨꯛ ꯌꯥꯔꯒ ꯈꯤꯇꯪ ꯑꯣꯏꯕ ꯋꯥꯍꯩ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯕꯁꯨ ꯇꯥꯕ ꯂꯥꯛꯄꯤꯅꯕꯒꯤꯗꯃꯛꯇ ꯑꯗꯨ ꯃꯤꯐꯝꯁꯦ ꯍꯧꯗꯦ ꯃꯥꯡꯗ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ YMCAꯒꯤ ꯑꯩꯈꯣꯏꯒꯤ ꯕꯟꯇ꯭ꯔꯥꯄꯨꯔ ꯌꯨꯅꯤꯠ ꯐꯣꯝ ꯇꯧꯕ ꯑꯃꯁꯨꯡ ꯉꯁꯤ ꯑꯩꯈꯣꯏ ꯗ꯭ꯔꯒꯁ ꯀꯦꯝꯄꯦꯟꯒ ꯃꯔꯤ ꯂꯩꯅꯅ ꯑꯩꯈꯣꯏ ꯉꯁꯤ ꯃꯤꯐꯝ ꯑꯁꯤ ꯁꯤꯟꯖ-ꯂꯥꯡꯖꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯃꯤꯐꯝꯁꯤ ꯃꯤꯐꯝ ꯑꯃ ꯑꯣꯏꯕꯤꯅꯕ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯋꯥꯔꯀꯤꯡ ꯄ꯭ꯔꯁꯤꯗꯦꯟ ꯔꯥꯖꯦꯁ ꯃꯉꯥꯡꯕꯨ ꯏꯟꯗꯥꯏꯔꯦꯛ ꯁꯤꯟꯕꯤꯅꯕ ꯑꯩꯅ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯃꯇꯨꯡ ꯇꯥꯕꯗ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯃꯤꯐꯝ ꯑꯁꯤꯒꯤ ꯁꯤꯜꯆꯔ ꯕ꯭ꯔꯥꯟꯁꯀꯤ ꯑꯦꯗꯚꯥꯏꯖꯔ ꯑꯣꯏꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕ ꯅꯨꯡꯁꯤꯔꯕ ꯏꯌꯥꯝꯕ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯇꯥꯎꯔꯦꯝ ꯗꯦꯕꯥꯁꯤꯁ ꯑꯩꯈꯣꯏꯅ ꯇꯥꯕꯣꯏ ꯍꯥꯏꯅ ꯀꯧꯕ ꯃꯊꯪꯗ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯀꯃꯤꯇꯤꯒꯤ ꯑꯦꯗꯚꯥꯏꯖꯔ ꯑꯣꯏꯕꯤꯔꯤꯕ ꯑꯩꯈꯣꯏꯕꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕ ꯗꯣꯛꯇꯔ ꯔꯥꯖꯨ ꯈꯨꯃꯨꯖꯝ ꯏꯌꯥꯝꯕ ꯔꯥꯖꯨꯅꯁꯨ ꯂꯥꯏꯁ ꯅꯤꯡꯁꯤꯡꯅꯕ ꯍꯥꯏꯗꯨꯅ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯑꯃꯁꯨ ꯂꯥꯛꯏꯀꯣ ꯃꯥꯁꯦ ꯂꯝꯕꯤꯗ ꯂꯥꯛꯄꯒꯤ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯔꯦ ꯑꯗꯨꯅꯔꯦ ꯑꯗꯣ ꯃꯥ ꯂꯥꯛꯑꯒ ꯀꯧꯁꯤꯟꯖꯔꯒꯦ ꯃꯥꯁꯦ ꯗꯥꯏꯁꯇ ꯑꯗꯣꯉꯁꯤꯒꯤ ꯃꯤꯐꯝꯁꯦ ꯍꯧꯗꯦ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯜꯂꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯗ ꯑꯩꯈꯣꯏꯒꯤ YMCAꯒꯤ ꯃꯇꯥꯡꯗꯀꯣ ꯌꯣꯡ ꯃꯅꯤꯄꯨꯔꯤ ꯀꯥꯎꯟꯁꯤꯜ ꯑꯁꯥꯝꯁꯤꯒꯤ ꯃꯇꯥꯡꯗ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯇꯤꯟꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯗꯨ ꯂꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯑꯃꯁꯨꯡ ꯏꯆꯟ ꯃꯌꯥꯝꯗ ꯑꯩ ꯈꯤꯇꯪ ꯑꯩꯈꯣꯏ YMCAꯒꯤ ꯑꯩꯈꯣꯏꯒꯤ ꯃꯇꯥꯡꯁꯤꯗ ꯕ꯭ꯔꯤꯐꯂꯤ ꯑꯣꯏꯅ ꯑꯩ ꯃꯌꯥꯝ ꯈꯖꯤꯛꯇꯪ ꯍꯥꯏꯖꯒꯦ꯫ ꯑꯩꯈꯣꯏꯒꯤ YMCAꯗ ꯌꯣꯡ ꯃꯅꯤꯄꯨꯔꯤ ꯀꯥꯎꯟꯁꯤꯜ ꯑꯁꯥꯝ ꯑꯩꯈꯣꯏꯒꯤ ꯂꯥꯁ ꯏꯌꯔ 2024ꯒꯤ ꯑꯥꯒꯁꯀꯤ ꯇꯥꯡ 3ꯗ ꯑꯩꯈꯣꯏꯅ ꯐꯣꯔꯃꯦꯁꯟ ꯇꯧꯕꯅꯤ ꯔꯣꯡꯄꯨꯔꯒꯤ ꯀꯩꯁꯥꯝ ꯂꯨꯍꯣꯡ ꯁꯪꯂꯦꯟ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯣꯔꯁꯤꯡ ꯑꯈ꯭ꯔꯥꯗ ꯂꯩꯕ ꯀꯩꯁꯥꯝ ꯂꯨꯍꯣꯡ ꯁꯪꯂꯦꯟ ꯍꯥꯏꯕ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏꯅ ꯐꯣꯔꯃꯦꯁꯟ ꯇꯧꯕꯅꯤ꯫ ꯑꯩꯈꯣꯏ ꯁꯤꯗ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯦ ꯑꯩꯈꯣꯏꯅ ꯅꯧꯕ ꯇꯥꯔꯁꯨ 2024ꯗ ꯂꯥꯁ ꯏꯌꯔꯗ ꯐꯣꯝ ꯇꯧꯕ ꯇꯥꯔꯁꯨ ꯑꯩꯈꯣꯏ ꯁꯤꯗ ꯌꯥꯎꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯦ ꯑꯗꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯅꯣꯂꯦꯖ ꯂꯩꯔꯛꯄ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯆꯦꯟꯊꯣꯛ ꯆꯦꯟꯁꯤꯟ ꯃꯌꯥꯝ ꯇꯧꯔꯛꯄ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯕ ꯏꯆꯤꯜ ꯏꯅꯥꯎ ꯉꯥꯛꯇꯅꯤ ꯍꯥꯏꯇꯥꯔꯦ꯫ ꯁꯝꯅ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯍꯥꯟꯅ ꯑꯥꯃꯤꯌꯥꯗ ꯌꯥꯎꯔꯝꯕ 99% ꯄꯨꯝꯅꯃꯛ ꯁꯤꯗ YMCAꯗ ꯌꯥꯎꯕꯅꯤ ꯍꯥꯏꯇꯥꯔꯦꯀꯣ꯫ ꯑꯩꯈꯣꯏ ꯑꯥꯃꯤꯌꯥꯗ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕꯒꯤ ꯑꯩꯈꯣꯏꯅ ꯇꯧꯅꯤꯡꯕ ꯑꯄꯥꯝꯕ ꯑꯩꯈꯣꯏꯅ ꯈꯨꯟꯅꯥꯏꯒꯤꯗꯃꯛꯇ ꯇꯧꯕ ꯉꯝꯃꯛꯇꯕꯒꯤ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯄꯣꯊꯥꯔꯒ ꯑꯥꯃꯤꯌꯥꯗꯒꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ YMCAꯁꯦ ꯑꯩꯈꯣꯏꯅ ꯐꯣꯝ ꯇꯧꯖꯈꯤꯕꯅꯤ꯫ ꯐꯣꯝ ꯇꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯀꯁꯥꯔꯁꯤꯗ ꯂꯩꯔꯤꯕ ꯑꯣꯖꯥ ꯒꯨꯔꯨ ꯑꯍꯜ ꯂꯃꯟ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀ ꯑꯩꯈꯣꯏ ꯇꯥꯟꯅꯖꯔꯒ ꯃꯌꯨꯝꯗ ꯆꯠꯂꯒ ꯑꯩꯈꯣꯏꯅ ꯗꯤꯁꯀꯁꯟ ꯇꯧꯔꯒ ꯑꯣꯖꯥ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃ ꯐꯣꯝ ꯇꯧꯖꯗꯣꯔꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ YMCA ꯀꯧꯕ ꯅꯍꯥꯔꯣꯜꯒꯤꯗ ꯑꯣꯏꯕ ꯌꯨꯠꯀꯤꯗ ꯑꯣꯏꯕ ꯁ꯭ꯇꯔꯦꯡ ꯑꯣꯏꯕ ꯑꯩꯈꯣꯏ ꯌꯨꯅꯤꯇꯤ ꯁꯥꯒꯠꯅꯕ ꯑꯩꯈꯣꯏꯅ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃ ꯐꯣꯝ ꯇꯧꯖꯗꯣꯔꯤ ꯑꯣꯖꯥꯁꯤꯡ ꯌꯥꯕꯤꯕ꯭ꯔꯥ ꯀꯔꯤ ꯋꯥꯈꯜꯂꯣꯟ ꯂꯩ ꯑꯣꯖꯥꯁꯤꯡꯅ ꯌꯥꯅꯤꯡꯗꯕ ꯇꯥꯔꯁꯨ ꯀꯔꯤ ꯑꯦꯗꯚꯥꯏꯁ ꯄꯤꯅꯤꯡꯉꯤ ꯑꯗꯨꯃꯥꯏꯅ ꯃꯌꯥꯝ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯉꯁꯤ ꯑꯩꯈꯣꯏ YMCAꯁꯦ ꯐꯣꯝ ꯇꯧꯖꯈꯤꯕꯅꯤ ꯍꯥꯏꯇꯥꯔꯦ꯫ ꯑꯗꯣ ꯉꯁꯤꯐꯥꯎ ꯑꯩꯈꯣꯏꯅ ꯐꯣꯝ ꯇꯧꯔꯛꯄꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯆꯍꯤ ꯑꯃ ꯐꯥꯗ꯭ꯔꯤꯀꯣ ꯏꯆꯤꯜ-ꯏꯅꯥꯎꯁꯤꯡ ꯍꯟꯗꯛ ꯑꯥꯒꯁꯀꯤ ꯇꯥꯡ 3ꯗ ꯆꯍꯤ ꯑꯃ ꯐꯥꯗꯣꯏꯅꯤ꯫ ꯆꯍꯤ ꯑꯃ ꯐꯥꯗ꯭ꯔꯤꯉꯩ ꯃꯃꯥꯡꯁꯤꯗ ꯑꯩꯈꯣꯏ ꯆꯥꯎꯔꯥꯛꯅ ꯃꯦꯝꯕꯔ ꯑꯗꯨꯝ ꯆꯥꯎꯔꯥꯛꯅ 500ꯃꯨꯛ ꯂꯩꯔꯦ ꯍꯥꯏꯇꯥꯔꯦ꯫ ꯑꯗꯨꯒ ꯕ꯭ꯔꯥꯟꯁꯁꯨ ꯑꯩꯈꯣꯏ ꯂꯈꯤꯄꯨꯔ ꯕ꯭ꯔꯥꯟꯁ, ꯗꯣꯂꯥꯏ ꯕ꯭ꯔꯥꯟꯁ, ꯁꯨꯅꯥꯏ ꯕ꯭ꯔꯥꯟꯁ, ꯁꯤꯜꯆꯔ ꯕ꯭ꯔꯥꯟꯁ, ꯕꯣꯔꯈꯂꯥ ꯕ꯭ꯔꯥꯟꯁ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯕꯣꯔꯥ ꯚꯦꯂꯤꯁꯤꯗ ꯑꯗꯨꯝ ꯕ꯭ꯔꯥꯟꯁꯁꯤꯡꯁꯦ ꯂꯣꯏ ꯊꯝꯃꯤ ꯍꯥꯏꯇꯥꯔꯦ꯫ ꯍꯥꯂꯥꯀꯟꯗꯤ ꯕ꯭ꯔꯥꯟꯁ ꯑꯣꯟꯂꯤ ꯋꯥꯠꯂꯤꯁꯦ ꯀꯔꯤꯝꯒꯟꯖ ꯕ꯭ꯔꯥꯟꯁꯅꯤ ꯃꯁꯤꯁꯨ ꯑꯩꯈꯣꯏ ꯂꯣꯏꯁꯤꯜꯂꯅꯤ ꯍꯟꯗꯛ ꯈꯔꯒꯤ ꯃꯅꯨꯡꯁꯤꯗ꯫ ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯕ꯭ꯔꯥꯟꯁꯀꯤ ꯃꯌꯥꯝꯗꯒꯤꯀꯣ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯄꯥꯔꯠ ꯇꯧꯔꯒ ꯍꯟꯗꯛ ꯈꯨꯡꯒꯪ ꯌꯥꯝꯅ ꯆꯥꯎꯅ ꯇꯥꯕ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯂꯈꯤꯄꯨꯔ ꯕ꯭ꯔꯥꯟꯁꯀꯤ ꯃꯅꯨꯡ ꯆꯟꯕ ꯑꯩꯈꯣꯏꯅ ꯀꯃꯟꯒꯥꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯌꯥꯝꯅ ꯈꯨꯡꯒꯪ ꯇꯥꯕ ꯑꯗꯨ ꯑꯣꯏꯔꯒ ꯔꯦꯠꯁꯨ ꯑꯣꯏꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯔꯛꯇꯤꯒꯁꯨ ꯕꯟꯇ꯭ꯔꯥꯄꯨꯔꯗ ꯂꯦꯡꯗꯣꯔꯤꯕ ꯂꯥꯏꯟꯁꯦ ꯃꯩꯇꯩ ꯃꯆꯥ ꯃꯌꯥꯝꯅꯤ ꯀꯣ ꯃꯁꯤꯒꯤ ꯊꯤꯡꯀꯤꯡ ꯃꯁꯤꯒꯤ ꯃꯥꯏꯟꯁꯦꯠꯁꯦ ꯆꯦꯟꯖ ꯇꯧꯅꯕꯅꯦꯕ ꯑꯩꯈꯣꯏꯅ ꯉꯁꯤ ꯅꯣꯏ ꯃꯌꯥꯝ ꯄꯨꯜꯂꯤꯁꯦ ꯅꯣꯏ ꯃꯌꯥꯝ ꯇꯧꯔꯤꯁꯦ꯫ ꯑꯩꯈꯣꯏꯅꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯂꯩꯔꯤꯕ ꯀꯜꯆꯔ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯃꯊꯪ ꯁꯨꯃꯥꯏꯅ ꯇꯧꯈꯤꯕ ꯇꯥꯔꯗꯤ ꯑꯩꯈꯣꯏ ꯐ꯭ꯌꯨꯆꯔꯗ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥꯁꯤꯡꯁꯦ ꯂꯣꯏ ꯄꯨꯡꯃꯥꯡ ꯃꯥꯡꯒꯅꯦꯕ ꯑꯝꯇ ꯂꯩꯔꯔꯣꯏꯕ꯫ ꯉꯁꯤ ꯃꯣꯏꯒꯨꯝꯕ ꯈꯔ ꯃꯥꯔꯛ ꯐꯪꯉꯤꯕꯁꯤꯡꯗ ꯐꯪꯈꯔꯦ ꯑꯗꯨꯕꯨ ꯉꯁꯤ ꯑꯩꯈꯣꯏ 100ꯗ ꯃꯣꯏꯒꯨꯝꯕꯁꯦ 2-3 ꯊꯣꯛꯂꯛꯏꯁꯦ ꯑꯇꯩꯁꯤꯡꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯑꯇꯩꯁꯤꯡꯗꯤ ꯑꯩꯈꯣꯏ ꯅꯨꯡꯇꯤꯒꯤ ꯖꯨꯗ ꯉꯥꯎ ꯂꯩꯔꯁꯤꯀꯣ ꯑꯩꯈꯣꯏ ꯅꯨꯡꯇꯤꯒꯤ ꯕꯪꯒꯥ ꯆꯥ ꯂꯩꯔꯁꯤꯀꯣ ꯑꯩꯈꯣꯏ ꯅꯨꯡꯇꯤꯒꯤ ꯊꯥꯕꯜ ꯆꯣꯡꯕꯗ ꯉꯥꯎ ꯂꯩꯔꯁꯤꯔꯣ ꯑꯁꯤ ꯈꯪꯉꯣꯕ ꯅꯣꯏꯅꯀꯣ
ꯑꯗꯨꯅ ꯍꯣꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯂꯥꯏꯔꯤꯛꯇ ꯑꯣꯏꯔꯒꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯈꯣꯏꯁꯤꯗ ꯄ꯭ꯂꯦꯠꯐꯣꯝ ꯃꯌꯥꯝ ꯂꯩ ꯁ꯭ꯄꯣꯔꯠꯁꯇ ꯁꯥꯟꯅꯕ ꯌꯥꯏ ꯑꯩ ꯏꯁꯥꯃꯛꯁꯨ ꯃꯥꯔꯁꯦꯜ ꯑꯥꯔꯠꯁꯀꯤ ꯀꯣꯆꯅꯤ ꯑꯩꯒꯤ ꯑꯉꯥꯡꯁꯤꯡ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯦꯚꯦꯜꯗ ꯁꯥꯟꯅꯔꯤ ꯑꯦꯁꯤꯌꯥꯟꯗ ꯒꯣꯜ ꯃꯦꯗꯜ ꯂꯧꯔꯤ ꯅꯦꯁꯅꯦꯜ ꯂꯦꯚꯦꯜ ꯁꯥꯟꯅꯔꯤ ꯑꯁꯤꯗ ꯅꯣꯏꯅ ꯃꯥꯏ ꯄꯥꯛꯄ ꯄꯨꯍꯜꯂꯛꯀꯦ ꯃꯌꯥꯝ ꯌꯥꯏ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏ ꯁꯤꯗ ꯃꯌꯥꯝ ꯑꯗꯨꯒꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯃꯌꯥꯝ ꯄꯤꯔꯤ ꯁ꯭ꯄꯣꯔꯠꯁꯇ ꯇꯧꯕ ꯌꯥꯏ ꯕꯤꯖꯤꯅꯦꯁ ꯑꯃ ꯍꯧꯗꯣꯛꯀꯦ ꯕꯤꯖꯤꯅꯦꯁꯇꯁꯨ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯂꯩ ꯑꯣꯟꯇꯔꯄ꯭ꯔꯤꯅꯔꯁꯤꯞꯀꯤꯁꯨ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯂꯩ ꯑꯗ ꯑꯩꯈꯣꯏ ꯁꯤꯜꯆꯔꯗ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯇꯧꯖꯒꯅꯤ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯣꯟꯇꯔꯄ꯭ꯔꯤꯅꯔꯁꯤꯞꯀꯤ ꯀꯩꯅꯣꯗ ꯇꯣꯄꯤꯛꯇ ꯀꯃꯥꯏꯅ ꯑꯩꯈꯣꯏꯅ ꯃꯩꯇꯩ ꯃꯆꯥ ꯑꯃꯅ ꯕꯤꯖꯤꯅꯦꯁ ꯑꯃ ꯍꯧꯔꯒ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯄꯨꯛꯆꯥꯛ ꯇꯥꯟꯕ ꯑꯩꯈꯣꯏꯅ ꯁꯤꯜꯆꯔ ꯃꯦꯟ ꯇꯥꯎꯟꯗ ꯕꯤꯖꯤꯅꯦꯁ ꯄꯥꯏꯔꯒ ꯉꯁꯤ ꯃꯌꯥꯝꯁꯤꯡꯅ ꯇꯧꯔꯤꯕꯁꯦ ꯑꯩꯈꯣꯏꯅ ꯄꯨꯜꯂꯒ ꯀꯃꯥꯏꯅ ꯇꯧꯕ ꯉꯝꯕ ꯍꯥꯏꯅ ꯑꯗꯨꯒꯤ ꯃꯌꯥꯝ ꯑꯥꯏꯗꯤꯌꯥ ꯅꯣꯂꯦꯖꯇꯣ ꯃꯌꯥꯝ ꯁꯤꯌꯥꯔ ꯇꯧꯔꯛꯇꯣꯏꯅꯦꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯨꯒꯤꯗꯃꯛꯇꯅꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯜꯂꯤꯁꯦ ꯑꯗꯨꯒ ꯉꯁꯤ ꯅꯣꯡꯃꯒꯤ ꯊꯥꯕꯜꯗ ꯑꯩꯈꯣꯏ ꯃꯁꯤ ꯄꯨꯟꯅ ꯌꯥꯅꯔꯛꯇꯕ ꯊꯥꯕꯜꯗ ꯑꯩꯈꯣꯏ 5 ꯀ꯭ꯂꯥꯕ ꯑꯣꯏꯅ ꯁꯦꯝꯗꯣꯛꯄ ꯊꯥꯕꯜꯁꯦ ꯑꯗꯨꯒꯨꯝꯕ ꯃꯁꯤ ꯃꯌꯥꯝꯁꯦ ꯀꯣꯛꯅꯕ ꯃꯁꯤ ꯃꯌꯥꯝꯁꯦ ꯂꯣꯏꯁꯤꯟꯅꯕ ꯍꯥꯏꯗꯅ ꯉꯁꯤ ꯑꯩꯈꯣꯏꯅ YMCAꯒꯤ ꯁ꯭ꯇꯦꯞ ꯂꯧꯔꯒ ꯅꯣꯏ ꯃꯌꯥꯝꯁꯦ ꯀꯧꯔꯒ ꯄꯨꯟꯃꯤꯟꯅꯁꯦ ꯀꯩꯅꯣꯗꯤ ꯉꯁꯤ ꯑꯩꯈꯣꯏ ꯅꯣꯏ ꯁꯛ ꯈꯪꯅꯔꯦ ꯑꯩ ꯉꯁꯤ ꯏꯅꯥꯎ ꯃꯌꯥꯝꯁꯨ ꯅꯣꯏ ꯁꯛ ꯈꯪꯅꯔꯦ ꯅꯣꯏꯅ ꯉꯁꯤ ꯁꯤꯜꯆꯔ ꯂꯥꯛꯄꯗ ꯅꯣꯏꯅ ꯑꯦꯅꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯇꯥꯕꯗ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄꯗ ꯅꯣꯏ ꯌꯥꯕ ꯌꯥꯕ ꯑꯗꯨꯃꯥꯏꯅ ꯅꯣꯏꯅ ꯑꯦꯅꯤ ꯁꯤꯜꯆꯔꯗ ꯈꯠꯅ ꯆꯩꯅ ꯊꯣꯛꯑꯦ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯑꯦ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯣ ꯗꯥꯎꯔꯁꯟ ꯁꯤꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯑꯦ ꯈꯠꯅ ꯆꯩꯅ ꯊꯣꯛꯑꯦ ꯑꯦꯕ꯭ꯔꯤ ꯇꯥꯏꯝ ꯑꯦꯅꯤ ꯇꯥꯏꯝ ꯑꯩ ꯅꯣꯏꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯑꯗꯨꯕꯨ ꯅꯣꯏꯅ ꯀꯥꯔꯟ ꯐꯣꯟ ꯇꯧꯔꯗꯤ ꯑꯗꯨꯗꯤ ꯈꯪꯗꯦ ꯕꯠ ꯃꯣꯏꯅ ꯂꯥꯟꯗꯕ ꯑꯆꯨꯝꯕ ꯇꯧꯕ ꯇꯥꯔꯗꯤ ꯑꯦꯅꯤ ꯇꯥꯏꯝ ꯃꯣꯏꯒꯤꯗꯃꯛꯇ ꯑꯩ ꯂꯦꯞꯄꯤ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯁꯛꯈꯪ ꯄꯥꯏꯈꯪꯅꯒꯅꯤ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯕꯁꯦ ꯍꯦꯜꯂꯛꯇꯣꯏꯁꯦ ꯑꯩꯈꯣꯏꯅ ꯃꯩꯇꯩ ꯃꯆꯥ ꯃꯌꯥꯝꯅ ꯄꯨꯟꯁꯤꯟꯅꯕ ꯍꯦꯜꯂꯛꯇꯣꯏꯁꯦ ꯑꯗꯨꯒꯤꯗꯃꯛꯇꯅꯦꯕ ꯉꯁꯤ ꯅꯣꯏꯗ ꯀꯧꯔꯤꯁꯦ ꯑꯗꯨꯅ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯤꯡ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯋꯥꯈꯜ ꯇꯥꯃꯤꯟꯅꯁꯤ